Akasbani Imphal Ngangbam Nganthoi na pau pajari ahanbada maruiba pau Central Trade Union singna leibak sinba thongna kaukiba general strike Manipur da sumapung phana chathakre Manipur da ngasi nauna mi ahum COVID-19 positive oiba thengnare haujik active case kontra nipan leiri Bharat amasung Namibia gi marakta haksal yauna tongan batlam singde yana chekya sahi taunakre amasung Gujarat ki Badodara jila da thong ama ningkhairakpada mioi mapan leikhidre kaya marumna sokapan nangle Central Trade Union singna tongan badabi sing taksin duna lebak sin bathungbada kaukiba general strike raija sida su mapung phana sathakre Imphal yauna tongan bajila singi maru eba kaithel sing mapung phana kana khide All Manipur Bank Employees Association sinduna bank ki karmachari singna Imphal gi MG Avenue da khongjang changsin khi maduda saruk yakibalu asigi general secretary Soibam Indra Kumar na hai leiba sida leiriba sinmi singi khusuman thabak subagi maong yauna social security na singba tongan ba hiram sing konsiliba labor law kun mapan hojik phawba mapung phana chanadri marak sida anoba labor code semlakpana sinmi singda piriba khudong sadaba madi masina trade union sing mutkhinaba maram oirakli masigi sumathakta mamangdagi hauna dabi tanduna lakhiba dabi sing yauna sinmi singda yamdrabada tha amada lupa lising kuntaruk phanghalu haiba wafam asisu sanahangadabani haiba wafam asi ngasi changsileba khongjang asigi manungchana dabi tauri mangna hai Bharat sida enforce of the labor law kunmapan se loina mutalaga inung no labor court hadra sinmi sing labor sing sibu regulate to na channel on mari khachana halanyana lauthore 2019 amasung 20 ariba parliament su pass to graba du court mari si kariyumba naba hogragadi han leramba labor law punama banking sector de lermiba regulation service condition punama se loina forgo tawraga inung no ba law ma chanarani haibgi alarming situation ma lani masi thnudab yadi haibgi khungjung done bakhin si chungthin jari General strike asiga mari lenana ngasi Imphal gi Irabat Bhavan da leiba Communist Party of India CPI gi office ta pangthokpa pawgi mifam amada coordinating body of trade union gi chairman L Sotin Kumar na hai jati gi thakta pangthokkiba general strike asi saugatuna raija sida leiriba LIC BSNL postal yauna tongan ba bank ki karmachari singna sintha leptuna makhoi gi office sing da khongjang changsinki truck driver singna su steering thadoktuna khongjang changsinki Bharat Sarkar na hiram khudimakta privatization taunaba honarakpa asina sinmi singda achauba chaitheng piri amaromda paumi sing BDF asa worker midday meal amadi anganwadi worker sing phawba tha amada khusuma lising kuntaruk pigadabani haikhi Thawbal jila da su banasi saugatuna coordinating body of trade unions Manipur scheme workers union Thawbal district committee amasung Thawbal district state pensioners union na sinduna Thawbal athokpam kaithel da wakan mifam phamki Jila sigi pensioner union gi president Likmabam Binod Kumar na hai anoba pension scheme na pensioner singi khudong chaba kya manghan bagi thawong kya leibana hanagi pension scheme adu chana hanaba haiba wafam asisu ngasigi khongjang asigi manung chana dabi tauri haikhi banasina maram oiduna Bisnupur jila da miyam gi mahausa gi punsida kaiba thoki mahiloisang sarkar gi office sing kanarakpagi sang nemki kaithel amadi dukan sing thong hangna khide Jiribam jila da su Manipur Government Service Federation MGSF amadi atai lukya ga loinana Jiribam Higher Secondary School da wakan mifam pangthoki wakan mifam asida MGSF ki advisor Chingangbam Birendrana Jiribam jila da su khongjang asi saugali amadi mari lenaba singna thubada miyang changbiyu haina phongdokhi Tungi asangba khunai gi yumbi ama ohenabagi damak mahiroi singna ima ipan haiba ingadabani haina hanagi Shiksha Mantri Thongjam Basanta Kumar na appeal tawri Wafam asi Moirangi INA Auditorium da ngasi pangthokpa Akhil Bharatiya Vidyarthi Parishad ABVP Bisnupur jila gi humbudara tare subampo kumon amadi jati gi mahiroi singi numit ka mari lenana phongdokhibani Thauramadu da MLA Basanta Kumar na hai aikhoina ima ipa bu ikai khumna baga loinana asangba matamda makhoi gi mateng panggadabani lairikpu marup amabgum loina bangam labadi mithoi mihenba miyo ema oiba ngamgani Thauramadu gi manung chana lairik phaba mahiroi singda mana mathum piduna pukning thaugatki Kakching jila gi manung chanba wabakai da leiba Thambal Chingya Community Hall da ngasi World Zoonosis Day 2015 gi palan thoram pangthokre Thauramadu jila asigi Health Society amadi Surveillance Unit Kakching ga puna sinduna pangthokpani One Health One Future
Preventing Zoonotic Outbreaks Together haiba hiramda pangthokiba thoramduda Kakching Jilla gi Surveillance Officer Dr. Ngangbam Nganthoi palan thoramasi pangthokpugi maram miyamda khanghanki. Jilla sigi se Medical Officer, Veterinary Immunization Officer yauna tongan ba maru ba lamsingda thaupuri ba miyoy kya thoramduda saruk yakhi. Paugi marak thana tenba break ama. Sahini fuhena babina haiba maming sina ana laing gilamda thazaba quality leiba mati section na hona bagi kudam boituna lakli diagnostic tagi hauraga multi speciality hospital amadi cancer care fawbada babina na mangjin thana changshilak hauzik amuk makhata na changsilaktuna meyam gi mafam da kudol tamjari Babina Institute of Nursing 2025 ki nursing batch ki admission haujari Babina Hospital da experience lerba faculty ga loinana hakthing na training amati thabak tawgi khudong sab lobiu sumna tagi seat nifu khaktani haujimak apply tawbi hau ahan bulakpada khudong chaba pijagani Sajiwal Jail Road Khavai Soida lakpiu natraga phone 97461542 natraga 7760950972 danga simak call tawiro Babina Institute of Nursing nurturing care inspiring growth Tabiriba pause akasbani Imphal lagini Manipur dangasi nauna miyo ehum COVID-19 positive oiba thengnare Raijagi Haksel Bibangna thokpa cherol amagi matungina ngasi punna miyo 15 test tawbada miyo ehum positive oikhibani masi tharaga hojik phawbada punba positive oiba masing 3 sure hojik active case 95 leiri Manipur da leiri balambi thong ayamba phibam phatre haina MLA Thokchom Lokesorna nungnangba phongdokhre Rashtrapati Sasan leiri ngai manu asida saukha tharangi thabak sing thintarabra haibagi wahang hangngai oire hairi wafam asi Imphal Jilla gi Singarel Tezpur gi Sanglenda pangthokpa I pau Tengwang Loop Manipur gi Nipan Suba Mapok Kumon gi thoramda mahangna phongdokhibani thoramadu Sri Lokesorna hai Raija sigi lambi thongi hojik oiriba phibam asida sarkarna khanaba miyang changbagi tangai fadaba leiri masigi sumathakta lanjena duna leiriba miyamna thengnariba khudongcha daba sing asi so henba miyang changbaga loinana masa masagi maramdamda hanjaba yanaba sarkarna thuba matamda hotnabiyo masigi manungda More amadi Churachandpur dagi lanjenaraktuna leiriba miyoy singi oina akhanaba thorang paikhatpinaba su mahangna mari lenaba singda appeal tawri punna hingminaba punna saukhatminaba amadi sinjakta mipan tangdaba khunai ama ohenba haiba wakhalon asida United Committee Manipur UCM na lisang sina thabak thorong kya paikhatuna lakli haina lubasigi President YK Dhirena phongdokhre wafam asi lubasi haudokhiba sahi 15 surakpagi sahi amachumna pangthokadaba Silver Jubilee celebration gi manung chanang asi pangthokpa nongmagi oiba longmi singi training program amada mahangna phongdokhibani Thawal Jilla gi Sarangpat Mamanglekai Community Hall pangthokpa tharmamada YK Dhirena hai aikoi miyamna mipal tangdaba punsirol ama sengutpa tangai fade matamgi anoba lau pathap kya leiriba sisina duna pothok hena puthokna ba honagadabani Thawal Okramda leiba Waikhom Mani Girls College ki induction program asi college asigi indoor hall da pangthokre college asigi induction program organizing committee amasung internal quality assurance cell na sinduna pangthokiba tharmaduda academic session ni singni 15 ki damak BA BSc da college asida ming chalaklaba mahiroi sing college ki principal Professor Hanjabam Manoranjan Sharma vice principal Dr S Shamkiran Singh saruk yakhi Imphal Jilla gi Luang Sangbam Pukri asoba Mapal Community Hall dang sinong gi oiba Village Prosperity Resilience Plan BPRP Convergence Mela amang si pangthokre Mela adu Imphal Jilla gi laifam khunok da leiba Thongambi Women Multipurpose Cooperative Society na Manipur State Livelihood Mission gi Panchayati Raj Institutions Community Based Organization PRICBO Convergence Project ki makhada PRI member singa khusanaduna pangthokhibani Gram Panchayat Nipan da leba self help group amadi miyam da sarkar na paikhaliba thorang sing hakthengna phanghanabagi pandamda mela du pangthokhibani paugi marak thanna tenba break amamo
Lomi miyam kanaba lomi na horse lomi singe awab kok na ba pura mitran gum labi hidak ni space company ni putok digger ising je lowling graba matung da ne insiam le sai le ta su ai lowling graba matung thama gi manung je napi sine ne mana mari manga ka palako matam se maseda tarara kapsen bira napi aba tahoro roi da ni ko lobi ling bagi habing bagi paisa ko di bak se lomi sing sewer da ni ko thaujal agro manipur sagon ban maino le rak se sidai da ne loi na phangbira ni ko hai ri ba digger ai hidak su kapi ra ba adong gi satu henga ka ni ko masi kawira nu ko lomi sa Akashvani Imphal gi paukta biri Pradhan Mantri Narendra Modi amasung Namibia gi Rashtrapati Netumbo Nandi Nadaitwaga ngasi lebadu gi konung Windhoek ki State House ta mihirkangbu gi thakta wari sanakre leba ani gi barakta maruoiba lamsingda tengwang pinaba hengan handuna sel thumgi achetpa mari thamnaba pandamda wari sanaba dugi tungda haksel hidak langthak biofuel infrastructure framework amasung entrepreneurship ki lamda leba ani na yana che kya sahi taunakhi Namibia khongsatta leiriba Pradhan Mantri Narendra Modi na leba adu sengutpada sobu thodang laukhiba amasung leba adu gi hanba Rashtrapati Laikhidraba Dr. Sam Nujoma gi mafam dai kai khumna bodki Sri Modi da leba ani gi mari faganaba honariba thodang bu sakhangba oina Namibia gi khwaidigi wangba civilian award piduni kai khumna gani Pradhan Mantri Narendra Modi na Namibia gi sangsatta su wangangani Gujarat ki Barodara Jilla da thong ama ningkhairakpada mi mapan laikhidre kayamarum na sopan nangle Barodara Jilla amasung Anand Jilla ani gi phaunaba Mahisagar Turel mathakta saba Gambira thong ngase yuk ningkhairakpada bus ama yauna gari ahum Turel aduda tasinkhibani Police ki pauna hai mafam aduda hojik Barodara District Administration yauna tongan ba rescue team na mi kanbagi thabak sathari Maragasida Gujarat ki Mukhyamantri Bhupender Patel na thaudodugi matangda thijinaba khangankhre Gandhinagar dangasi Mukhyamantri na sabapati oiduna pangthokhiba rajya mantri mandol gi mifamda thaudosi gi matangda khanakhi Mukhyamantri na thongtekpagi thaudodugi matangda official singdagi ahanbagi oiba report pi khalaknaba khanganki Amaromda Pradhan Mantri Narendra Modi na thaudosi bu thamoi sokna nuaitaba phongdorakli social media da thagalakpa warol amada mahangna hai laikhidraba singi imung manungda Pradhan Mantri Relief Fund dagi lupa lakh ani piragani haina lauthokre aduga sokpa singdana lupa lising yankhai piragani Nepal gi Rasuwa da ising jauthokpadagi laikhidaba singi manungda mi mapan gi asiba haksang phangle Nepal Police Headquarter na thokpa chirol amana hai mioi 18 thiba khangdana lairi masigi manungda police ani amasung China macha taruk yauri Hojik phawbada police amasung rescue team singna mioi 53 kanba ngamkhre Ising isawsina Nepal amasung China gi ngamkhai paringda leiba miteri thong chenthakre amasung maruoiba lambi kya phawna ba yadana leiri hojik sanabagi paw Kshetrimayum Premchand dagi All Manipur Football Association Imphal Sinba Ani Shuba Premier League Football gi ngasi sanakiba ahanba matchta K3 Iril Mapal Youth Club na United Chandelbu Panjil Ani amada maitiba pikre Sai Tagal Ground Chathariba League asigi ngasi sanakiba Ani Shuba matchta Asufi FA na Youth Social Welfare Association bu Panjil Ani amada maitiba pikhi Khelo Bharat AVVP na sinba AVBP Manipur State na Sinduna Imphal West ki Maivam Lekai Heno Kunim Bidaleiba IR Top Ground da Chatharakiba State Level Knockout Football Tournament ki Final da World Pro FC Lilongna Panthoi BFC Langthabalbu Panjil Ani Shinoda Maitiba Pikre New York Tamamang Thai Kuntaruk da Pangthokiba Kuntaruk Shuba World Annual Musclemania Universe Championship Natural Bodybuilding amasung Fitness Competition gi Open Men's Physique Division da Musclemania Pro Card amasung Junior Classic Physique da Overall Champion Orekraba Sagolban Terasapam Lertagi Rajkumar Bombombu Taramno Okre Kanglai Bodybuilding Gym Terasapam Lerekna Sinduna Imphal International Airport da Pangthokiba Taramno Okpagi Thoromda Laikai gi Merapai BMadi Miyoi kya saruk yakhi Durand Cup Lisingani Kunmanga gi trophy ngasi Meghalaya gi kunung Shillong da Miyam mangda puthokre Mukhyamantri Conrad K Sangma Sports and Youth Affairs Mantri Saklir Waziri Area 101 gi GOC Lieutenant General Sanjay Malik thorom aduda saruk yakhi tungda trophy asigi road show amasu pangthoki road show adu Durand Cup Organizing Committee ki Chairman su oiriba Eastern Command gi Lieutenant General Mohit Malhotra na lamthaki Chama Kunthamri Shuba Durand Cup tha asigi
kulumdoi Kolkata Hodokani Nganthoi. Aroibada maroiba pau amuhana Central Trade Union singna leibak sinba thungna kaukiba general strike Manipur da sumapung phana chathakre. Manipur da ngasi nauna miyoi hum COVID-19 positive oiba thengnare hauzik active case kunthani pan leiri. Bharat amasung Namibia gi marakta haksel yauna tonga tonga balam singde yana che kya sahi tauna khre. Amasung Gujarat ki Barodara jila da thonga maning khairak pada miyoi mapan lekhidre kaya amarum na so pan nangle pau loijare.